Iran amasung Israel landform lotion kibada ngaidi Russia amasung Ukraine yoina lotion manaidran chahi fazilaklaba landform asi yamna luba fibam amadi yausilakli. NATO amasung US ki President Donald Trump yi maikei digi numit yankhaini gi matam thadona Russia amasung Ukraine yoina songnariba landform asi lotion gadabani haibigi obi yamna akanba warning. Chahi masi US amasung Western Bloc singi maikei digi akanba sanction kaya ama thamjinba taraga Russia hairiba country asibu maitiba piba ngamlaktabadagi housing makhatana Russia ga punna chapinariba maruin BRICS hairiba organization asi maruiba country oiriba India China amasung Brazil hairiba country home asida mu target tawrakadawri matam kharagi mamang China hairiba country asigi maikei digi German gi fighter jet amabu laser attack chathakiba gi oiba thawdok fawba ikuidri Germany hairiba country asigi maikei digi amu NATO ga punsinduna China sanction thambagi oiba wari asida yausilakli khudingmak ponuba video amada amukana taramna ukchuri regional gi oiba topic sing asi nainani international gi oiba topic asi matam khara leblure adubu hojik asi geopolitics amasung international relation gi oibi yam nungaiba topic amada mu yauduna leiramle yanan bada chahi ahum helaklaba Russia amasung Ukraine gi oiba landform asida nahuna aduki mati yamna kanba landform kya lepa laitana thengnarakli haukiba matam khara asida Russia gi maikei gi Ukraine gi mafam kya amada aduki mati yamna missile sing hanjin attack chataba fighter aircraft kya ama sizinaduna lepa laitaba drone missile gi obe attack sing asi adumak chatharakli matam khara landform asi nemtharuroba matungda ceasefire gi oiba wafam asi puthorakpadagi yamna kahena landform asi kankhalakpa gi oiba matang asida US amasung NATO gi oiba yamna chawba decision khara lakpa uri ihanan bada chahi henzilaklaba Russia amasung Ukraine gi oiba landform asida US ki maikei digi anawa president laklaba matungda ceasefire puraknaba honakiba adu mai pakpa ngamlaktraba matung asida Russia gi maikei digi yamna kahenba etnegi matam asida haukiba chahi asida US amasung Western Bloc da lairiba NATO amasung European Union na chingba kangbu kayasing asigi maikei digi Russia asi maithiba pinabagi damaktani haiduna sanction aduki matik yamlaba kaya ama thamjinba taragasu maithiba piba ngamdana lakli hairiba khongthang asi maiti kraba matungda handak Donald Trump gi maikei digi mahangne vote pabaga Russia amasung Ukraine gi landform asi loshingani haiduna phongdokkiba wajau sing adu hauji oirekraba matung asida ceasefire poreknaba landform asi loshinabagi damakta anauba tactic amoina Donald Trump amasung NATO gi maikei digi Russia hairiba country asida hauji mateng tawduna yamna chawba support piriba India China amasung Brazil hairiba maroina BRICS country sing asida karigumba Russia amasung Ukraine gi oina songnariba landform asida Russia hairiba country asigi maikei digi lan asi loishinaba ceasefire poraknabagi oiba khongthang asi lokolaktaba taragadi landform asibu indirectly mateng tawriba China India amasung Brazil hairiba country asida sanctions sing thamlagani haibagi oiba NATO gi yamna chawba warning ama lakli NATO gi maikei digi hauji pamliba si Russia hairiba country asida China Brazil amasung India hairiba country home asina Russia Ukraine landform asi loishindaba na maram oiduna Western sanctions sing asi lakpadagi country home asida yamna chawba sitheng ama lakaduri maram aduna Russia da pressure tawduna landform asibu ceasefire porakhanabagi damakta akanpa pressure tahoningba asini mata asida yamna interesting oiba fibam amada lakliba asina hauji US ki nawna president oirakliba Donald Trump hairiba luchingba sigi matang asidani mahangna mamangda vote carding gi matamda hauji sonariba Russia amasung Ukraine gi oiba landform asi Joe Biden na mapangal sonbadaki Russia gi maikei digi Vladimir Putin gi maikei digi adumak henjilaktuna Ukraine da attack tawba ngamlibani kariguma mahakna lengak paiduna leiramba taragadi landform asi fawba thonglaw loi haiduna yamna chawna phongdokhi maduda sunatana kariguma mahakna hek vote karaba atenba matamda Russia amasung Ukraine gi oiba landform asi loishingani haiduna phongdokhibani tawbatabu mahakna vote karaklaba matung asida mahaki oina hana leiramba policy adudagi yamna chawba U-turn amakhakta atenba matamda tha amagi manungda mahakna phongdokhiba wafamgi matung ina ceasefire porakpa ngamdraba matung asida hauji landform asi loishinabagi damakta Ukraine gi oina yamna chawba mateng ama pangsenduna khulaising kaya ama pisingadawri Donald Trump hairiba mioi asi mamangi oina leiramba mahaki policy da Ukraine hairiba country asiga Russia ga sonoriba landform asida Ukraine gi oina mateng tawsinba asigi against da masibu kaya yaningdaba mioi ama oina lakibani mamang mahangna hek lengak pairakpa matungda Ukraine gi oina thadaramba paisa adu fawba yamna kakthakibani adubu hadak ikuikudringai gi matam asida matam khara leplurubagi matungda khulai kaya ama nahungna Ukraine da piba mu haurakre masida sunatana mahaki maikei digi yamna Joe Biden bu chairamba Ukraine da khulai sing pisinba amasung US gi oiba miyam gi oiba paisa public gi oiba paisa asi lemna manganbagi oiba wafam sing asi mahaksu lambi asida nahungna na sangsinduna
ꯃꯃꯥꯡꯗ ꯖꯣ ꯕꯥꯏꯗꯟꯅ ꯐꯥꯎꯕ ꯄꯤꯔꯝꯗꯕ ꯌꯨꯑꯦꯁꯀꯤ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯗ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯨꯝꯂꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯌꯨꯑꯦꯁꯅ ꯄꯤꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨ ꯗꯥꯏꯔꯦꯛꯠꯂꯤ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯏꯟꯚꯣꯜꯚꯃꯦꯟꯠꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯗꯦꯕꯂꯞꯃꯦꯟꯠ ꯑꯁꯤꯗꯁꯨ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯑꯦꯁ ꯑꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯏꯟꯚꯣꯜꯚ ꯇꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯔꯁꯤꯌꯟ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯄꯨꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕ ꯃꯇꯝ ꯑꯃꯈꯛꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯇꯣꯒ ꯄꯨꯟꯗꯨꯅ ꯅꯨꯃꯤꯠ 50ꯅꯤꯒꯤ ꯑꯣꯏꯕ ꯃꯇꯝ ꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯄꯤꯁ ꯗꯤꯜ ꯑꯃ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯔꯅꯤꯡ ꯔꯁꯤꯌꯥꯒꯤ ꯄꯥꯎꯈꯨꯝ ꯃꯃꯥꯡꯒ ꯆꯞ ꯃꯥꯟꯅꯅ ꯍꯟꯗꯛꯁꯨ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯠꯇꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯗꯤꯛꯇꯦꯠ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯄꯣꯖꯦꯜ ꯑꯗꯨ ꯗꯥꯏꯔꯦꯛꯠꯂꯤ ꯔꯤꯖꯦꯛ ꯇꯧꯈ꯭ꯔꯦ ꯃꯁꯤꯁꯨ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯃꯔꯝꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁꯁꯤꯡ ꯑꯁꯤꯗ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯈꯔꯁꯨ ꯌꯦꯡꯗꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯣꯏꯅ ꯄꯤꯖꯒꯦ ꯃꯗꯨꯗꯤ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯂꯕꯅꯤ ꯃꯁꯤꯗ ꯔꯁꯤꯌꯟ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯟꯃꯤ ꯑꯣꯏꯈ꯭ꯔꯦ ꯃꯤꯆꯝ ꯑꯣꯏꯅ ꯂꯩꯖꯔꯝꯕ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯂꯥꯟ ꯊꯦꯡꯅꯈ꯭ꯔꯤꯕ ꯑꯁꯤ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯥꯟꯁꯟ ꯑꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯁꯤꯡꯅꯔꯛꯄꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥ ꯑꯃ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯃꯤꯠ 50ꯅꯤꯒꯤ ꯋꯥꯔꯅꯤꯡ ꯊꯥꯔꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯤꯅꯔꯤꯕ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯤꯕ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯤꯇꯤꯖꯦꯟꯅ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯈꯟꯈꯤꯒꯅꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯅꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯑꯗꯨꯅꯕꯨ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯔꯣꯏꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯌꯨꯑꯦꯁꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯣꯝ ꯊꯥꯗꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯑꯦꯁꯀꯤ ꯃꯤꯂꯤꯇꯔꯤ ꯕꯦꯁꯇ ꯏꯔꯥꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯃꯛ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯂꯩꯈ꯭ꯔꯤꯕ ꯑꯗꯨ ꯏꯆꯝ ꯆꯝꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕ ꯅꯠꯇꯦ ꯂꯥꯟꯐꯝ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯆꯍꯤ 3 ꯍꯦꯟꯅ ꯂꯥꯟ ꯁꯣꯛꯅꯔꯛꯂꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯅꯦꯝꯊꯔꯨꯔꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯕ ꯄ꯭ꯔꯦꯁꯔ ꯇꯧꯗꯨꯅ ꯁꯤꯁꯐꯥꯌꯔ ꯄꯨꯔꯛꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯕ ꯍꯦꯟꯒꯠꯂꯛꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯅꯦꯇꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯕ ꯃꯇꯦꯡꯁꯤꯡ ꯂꯥꯛꯄꯗꯒꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯔꯁꯤꯌꯥꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝ ꯀꯌా ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯀꯦꯄꯥꯁꯤꯇꯤ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯟꯗꯛ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯅ ꯆꯠꯊꯔꯛꯈꯤꯕ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯑꯃꯁꯨꯡ ꯐꯥꯏꯇꯔ ꯖꯦꯠꯀꯤ ꯑꯣꯏꯕ ꯑꯀꯟꯕ ꯑꯦꯇꯦꯛ ꯑꯗꯨ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯄꯥꯡꯒꯜ ꯁꯣꯟꯕꯅ ꯗꯤꯐꯦꯟ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯝꯕ ꯑꯗꯨ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯄꯤꯁꯤꯟꯗꯨꯅ ꯃꯗꯨꯕꯨ ꯆꯞ ꯆꯥꯅ ꯊꯦꯡꯅꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤꯒꯗꯧꯔꯦ ꯅꯨꯃꯤꯠ 50ꯅꯤꯒꯤ ꯑꯣꯏꯕ ꯗꯦꯗꯂꯥꯏꯟ ꯊꯥꯗꯨꯅ ꯌꯥꯝꯅ ꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯗꯨꯅ ꯁꯤꯁꯐꯥꯌꯔ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤꯕꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯗ ꯑꯦꯇꯦꯛ ꯇꯧꯕ ꯅꯠꯇꯅ ꯏꯟꯗꯥꯏꯔꯦꯛꯠꯂꯤ ꯃꯍꯥꯛꯀ ꯑꯦꯂꯥꯏ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯄꯥꯔꯠꯅꯔ ꯑꯣꯏꯅ ꯆꯠꯂꯤꯕ ꯕ꯭ꯔꯥꯖꯤꯜ ꯆꯩꯅꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤꯗꯁꯨ ꯁꯦꯡꯁꯟꯒꯤ ꯑꯣꯏꯕ ꯑꯀꯤꯕꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯤ ꯇꯧꯕꯇꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯗꯤ ꯌꯨꯑꯦꯁꯑꯦ ꯑꯃꯁꯨꯡ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯃ ꯃꯇꯝ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯩꯈ꯭ꯔꯦ ꯃꯗꯨꯗ ꯌꯨꯑꯦꯁꯑꯦꯅ ꯑꯌꯥꯝꯕ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯅꯈꯤꯕ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯔꯤꯖꯜ ꯑꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯦꯇꯣꯒꯤ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯖꯔꯃꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯔꯚꯤꯂꯦꯟꯁ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯆꯩꯅꯥꯒꯤ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯕ ꯆꯩꯅꯥꯒꯤ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯁꯨ ꯅꯠꯇꯕ ꯔꯦꯗ ꯁꯤꯒꯤ ꯑꯣꯏꯕ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯁꯔꯚꯤꯂꯦꯟꯁ ꯆꯠꯊꯔꯤꯉꯩꯒꯤ ꯃꯇꯝꯗ ꯆꯥꯏꯅꯤꯁ ꯋꯥꯔꯁꯤꯞ ꯑꯃꯗꯒꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯍꯥꯏꯔꯤꯕ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯄꯥꯏꯂꯠꯁꯤꯡ ꯐꯥꯎꯕ ꯁꯤꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯆꯥꯟꯁ ꯂꯩꯕ ꯂꯦꯖꯔ ꯑꯦꯇꯦꯛ ꯑꯃ ꯆꯠꯊꯔꯛꯇꯨꯅ ꯔꯁꯤꯌꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯐꯣꯡꯅ ꯁꯄꯣꯔꯠ ꯄꯤꯈꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯇ꯭ꯔꯦꯗ ꯋꯥꯔꯒꯤ ꯑꯣꯏꯕ ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯂꯣꯏꯅꯃꯛ ꯈꯪꯂꯕꯅꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯔꯤꯖꯜ ꯑꯗꯨ ꯃꯔꯝ ꯑꯗꯨꯅ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯁꯤꯌꯥꯕꯨ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯋꯦꯁꯇꯔꯟꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯂꯦꯖꯔ ꯑꯦꯇꯦꯛ ꯐꯥꯎꯕ ꯆꯠꯊꯔꯤꯕ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯈꯣꯏꯅ ꯁꯦꯡꯁꯟꯒꯤ ꯑꯣꯏꯅ ꯇꯧꯔꯤꯕ ꯙꯞ ꯑꯁꯤ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅ ꯇꯛꯅꯔꯕ ꯃꯇꯨꯡꯗ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯗ ꯖꯦꯂꯦꯟꯁꯀꯤꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤन ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯛꯄ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯅꯤ ꯍꯥꯏꯔꯤꯕ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯄꯤꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯄ꯭ꯔꯣꯁꯦꯁꯇ ꯑꯣꯏꯅ
ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯂꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯒꯗꯧꯔꯤꯕ ꯁꯦꯜꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡ ꯌꯧꯔꯛꯄꯗꯗꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯒ ꯏꯟꯁꯤꯟꯅꯕ ꯃꯥꯟꯅꯗꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯤ꯫ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯃꯥꯡꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠꯇ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯂꯥꯛꯄꯗꯒꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯆꯠꯊꯕ ꯑꯁꯤ ꯅꯣꯡꯃ-ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯦꯇꯣ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯃꯤꯠ 50ꯅꯤꯒꯤ ꯑꯣꯏꯕ ꯃꯇꯝ ꯄꯤꯗꯨꯅ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯄꯤꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯂꯩꯔꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯛꯂꯤꯕ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯄꯤꯔꯒꯅꯤ, ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯐ꯭ꯔꯤꯗ ꯄꯤꯒꯗꯕ ꯅꯠꯇꯦ, ꯄꯩꯁꯥ ꯄꯤꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯂꯩꯅꯕꯒꯤ ꯄꯩꯁꯥ ꯑꯁꯤꯅ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯄꯤꯕ ꯇꯥꯔꯒꯗꯤ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯄꯤꯒꯅꯤ, ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯄꯤꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯤꯕꯁꯤ꯫ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯛꯂꯤꯕ ꯆꯍꯤ 3 ꯍꯦꯜꯂꯛꯂꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯅꯦꯇꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯕ ꯇꯦꯔꯤꯇꯣꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯄ ꯃꯇꯝꯗ ꯍꯟꯗꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯂꯧꯈꯠꯂꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯅꯤ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯄꯨꯈꯠꯂꯛꯂꯤꯕ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯗꯤꯜ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯁꯤ꯫ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯅꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯅꯦꯇꯣ ꯑꯃꯁꯨꯡ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯦꯡꯁꯟ ꯊꯝꯖꯤꯟꯕ ꯇꯥꯔꯒꯁꯨ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯔꯁꯤꯌꯥꯗꯒꯤ ꯄꯨꯊꯣꯛꯂꯤꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯕ ꯕ꯭ꯔꯤꯛꯁꯀꯤ ꯃꯅꯨꯡꯗꯁꯨ ꯆꯜꯂꯤꯕ ꯏꯟꯗꯤꯌꯥ, ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯕ꯭ꯔꯥꯖꯤꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝꯁꯤꯗ ꯐꯥꯎꯕ ꯁꯦꯡꯁꯟ ꯊꯝꯖꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯄꯣꯛꯍꯟꯗꯨꯅ ꯂꯥꯟ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯦꯁꯔ ꯄꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯂꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯒꯗꯧꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤꯁꯨ ꯅꯦꯇꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯁꯤꯟꯅꯔꯤ꯫ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯇꯦꯡ ꯇꯧꯔꯤꯕꯅꯤ, ꯈꯨꯠꯂꯥꯏ ꯄꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯅꯦꯇꯣꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯁꯨ ꯅꯛꯅꯗꯨꯅ ꯂꯩꯔꯤꯕ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯄꯩꯁꯥ ꯑꯁꯤ ꯌꯥꯔꯒꯗꯤ ꯌꯨꯑꯦꯁꯅ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯐ꯭ꯔꯤꯗ ꯀꯩꯗꯧꯅꯨꯡꯗ ꯄꯤꯔꯣꯏ, ꯄꯩꯁꯥ ꯄꯤꯔꯒ ꯂꯩꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯩꯁꯥ ꯑꯁꯤꯅ ꯅꯦꯇꯣꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯁꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯑꯁꯤ ꯊꯤꯗꯣꯛ ꯊꯤꯖꯤꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟ ꯋꯥꯔ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯃꯁꯨꯡ ꯌꯨꯑꯦꯁ, ꯀꯦꯅꯥꯗꯥꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯦꯁꯦꯠ, ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯠꯂꯥꯏ ꯂꯩꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯗ ꯑꯃꯨꯛ ꯑꯦꯇꯦꯛ ꯆꯠꯊꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯅꯦꯇꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯤ꯫ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯁꯣꯛꯅꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯤꯟꯈꯤꯕ ꯁꯦꯟꯁꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯑꯦꯁꯦꯠ ꯀꯌꯥ ꯑꯃ ꯃꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨ ꯁꯤꯖꯤꯟꯅꯊꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯄꯦꯇ꯭ꯔꯣꯏꯠ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯗ ꯑꯃꯨꯛ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯗ ꯑꯃꯨꯛ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯅ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛ ꯑꯃꯁꯨꯡ ꯏꯁꯇꯔꯟ ꯕ꯭ꯂꯣꯛꯇ ꯂꯩꯔꯤꯕ ꯌꯨꯔꯣꯄꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯟꯅꯗꯕ ꯋꯥꯈꯜꯂꯣꯟ ꯅꯍꯧꯅꯅ ꯑꯃꯨꯛ ꯎꯕ ꯐꯪꯂꯛꯂꯤ꯫ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯇ ꯂꯩꯔꯤꯕ ꯖꯔꯃꯅꯤ ꯑꯃꯁꯨꯡ ꯐ꯭ꯔꯥꯟꯁꯀꯨꯝꯕ ꯃꯔꯨꯑꯣꯏꯕ ꯀꯝꯄꯅꯤ ꯀꯌꯥ ꯑꯃ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯁꯦꯠ ꯑꯁꯤ, ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯦꯟꯐꯝ ꯐ꯭ꯔꯤꯖ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯁꯨ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯟꯐꯝ ꯑꯁꯤꯒꯤ ꯃꯊꯣꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯁꯤ, ꯔꯁꯤꯌꯥꯗꯒꯤ ꯐ꯭ꯔꯤꯖ ꯇꯧꯁꯤꯜꯂꯤꯕ ꯃꯔꯦꯞ ꯑꯁꯤꯗꯤ ꯁꯤꯖꯤꯟꯅꯔꯣꯏꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯂꯥꯟꯐꯝ ꯅꯠꯇ꯭ꯔꯒꯅ ꯌꯥꯅꯗꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯐ꯭ꯔꯤꯖ ꯇꯧꯗꯨꯅ ꯊꯝꯖꯤꯜꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯨꯝꯂꯕ ꯐ꯭ꯔꯤꯖ ꯇꯧꯗꯨꯅ ꯊꯝꯖꯤꯜꯂꯤꯕ ꯁꯦꯟꯐꯝ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯈꯤꯕ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯌꯨꯔꯣꯄꯤꯌꯟ ꯀꯝꯄꯅꯤ ꯀꯌꯥ ꯑꯃ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯆꯂꯥꯏꯗꯨꯅ ꯂꯩꯔꯤ꯫
ꯂꯥꯟꯐꯝ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯐ꯭ꯔꯤꯖ ꯇꯧꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯅꯕ ꯃꯇꯝꯗ ꯊꯥꯗꯣꯔꯛꯄꯒꯤ ꯃꯍꯨꯠꯇ ꯌꯥꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯖꯔꯃꯅꯤ ꯑꯃꯁꯨꯡ ꯐ꯭ꯔꯥꯟꯁꯒꯨꯝꯂꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯁꯣꯛꯄ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨ ꯂꯩꯕꯅꯅꯤ꯫ ꯃꯔꯝꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯐ꯭ꯔꯥꯟꯁꯒꯨꯝꯕ ꯖꯔꯃꯅꯤꯒꯨꯝꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯦꯟꯐꯝ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯦꯁꯦꯠꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯅ ꯐ꯭ꯔꯤꯖ ꯇꯧꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯝꯂꯤꯕ ꯑꯦꯁꯦꯠ ꯑꯗꯨꯗꯒꯤ ꯂꯥꯛꯂꯤꯕ ꯁꯦꯟꯗꯣꯡꯁꯤꯡ ꯃꯗꯨꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯁꯤꯡ ꯑꯗꯨ ꯈꯛꯇꯃꯛ ꯁꯤꯖꯤꯟꯅꯗꯤ ꯃꯔꯦꯞꯇꯤ ꯁꯤꯖꯤꯟꯅꯔꯣꯏꯁꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯌꯨꯔꯣꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯂꯤꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯑꯦꯁꯦꯠꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯔꯣꯄꯤꯌꯟ ꯑꯃꯁꯨꯡ ꯋꯦꯁꯇꯔꯟꯒꯤ ꯑꯣꯏꯕ ꯕꯦꯡꯛ ꯀꯌꯥꯁꯤꯡꯗ ꯏꯟꯚꯦꯁꯠ ꯇꯧꯗꯨꯅ ꯊꯝꯂꯝꯕ ꯁꯦꯟꯐꯝꯁꯤꯡ, ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯝꯄꯅꯤ ꯀꯌꯥ ꯑꯃꯗ ꯏꯟꯚꯦꯁꯠ ꯇꯧꯕ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡꯗ ꯏꯟꯚꯦꯁꯠ ꯇꯧꯔꯝꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯅꯤ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯖꯔꯃꯅꯤ ꯑꯃꯁꯨꯡ ꯐ꯭ꯔꯥꯟꯁꯒꯨꯝꯂꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯄꯣꯂꯦꯟꯗꯒꯨꯝꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯃꯨꯛ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯥꯟ ꯑꯁꯤ ꯁꯣꯛꯅꯔꯕꯅꯤꯅ ꯌꯥꯅꯗꯕꯒꯤ ꯌꯥꯅꯗꯕ ꯑꯗꯨꯃꯛ ꯂꯧꯊꯣꯛꯇꯨꯅ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯊꯣꯛꯀꯗꯕꯅꯤ, ꯀꯔꯤꯒꯤꯗꯃꯛꯇ ꯑꯃꯨꯛ ꯃꯊꯣꯏ ꯃꯔꯦꯞ ꯍꯥꯏꯕ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯃꯁꯤꯅ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏ ꯄꯦꯇ꯭ꯔꯤꯌꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯐꯪꯂꯒꯅꯤ, ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯄ ꯉꯝꯂꯒꯅꯤ, ꯔꯁꯤꯌꯥꯗ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯦꯇ꯭ꯔꯤꯌꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯌꯣꯜꯂꯒꯅꯤ, ꯄꯩꯁꯥ ꯐꯪꯂꯒꯅꯤ, ꯀꯅꯥꯅ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯌꯨꯀ꯭ꯔꯦꯟꯕꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯄꯦꯇ꯭ꯔꯤꯌꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯂꯩꯅꯕꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯃꯥꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯛꯄꯤꯅꯕ ꯂꯩꯅꯔꯛꯇꯕꯗꯒꯤ ꯔꯁꯤꯌꯟ ꯑꯦꯁꯦꯠꯁꯤꯡ ꯑꯁꯤꯗ ꯑꯣꯏꯅ ꯌꯦꯡꯁꯤꯟꯗꯨꯅ ꯃꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯁꯤꯜꯂꯤ꯫ ꯉꯁꯤꯃꯛ ꯄꯦꯇ꯭ꯔꯤꯌꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯄꯤꯈꯤꯗꯨꯅ ꯗꯤꯜ ꯑꯁꯤ ꯐꯥꯏꯅꯦꯂꯥꯏꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯡꯅ ꯐꯪꯂꯦ ꯍꯥꯏꯔꯒꯁꯨ ꯌꯨꯑꯦꯁꯇꯒꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯐꯪꯁꯅꯦꯜ ꯑꯣꯏꯅ ꯌꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ 2 ꯐꯥꯎꯕꯗꯤ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯅꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯗꯤꯜ ꯑꯁꯤ ꯐꯥꯎꯕ ꯐꯥꯏꯅꯦꯂꯥꯏꯖ ꯇꯧꯗ꯭ꯔꯤ, ꯄꯩꯁꯥ ꯄꯨꯊꯣꯛ ꯄꯨꯁꯤꯟꯒꯤ ꯑꯣꯏꯕ ꯗꯤꯁꯀꯁꯟꯗ ꯂꯩꯔꯤꯕꯅꯤꯅ ꯃꯁꯤꯕꯨ ꯂꯩꯅꯕꯒꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟ ꯑꯗꯨ ꯂꯧꯕꯗ ꯃꯇꯝ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯪꯈꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯂꯩꯕꯅ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯄꯦꯇ꯭ꯔꯤꯌꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯎꯕ ꯐꯪꯂꯣꯏꯗꯧꯔꯤ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯦꯔꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯌꯨꯑꯦꯁꯇꯒꯤ ꯂꯧꯈꯤꯕ ꯄꯦꯇ꯭ꯔꯤꯌꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯗꯨ ꯑꯣꯏꯅ ꯌꯨꯀ꯭ꯔꯦꯟꯗ ꯊꯥꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯑꯗꯨꯁꯨ ꯀꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯔꯛꯇꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯊꯣꯔꯛꯂꯤ꯫ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗ꯭ꯔꯕ ꯂꯥꯟꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯆꯥꯎꯕ ꯏꯟꯇꯔꯦꯁ ꯂꯧꯁꯤꯜꯂꯛꯇꯨꯅ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯅꯤ ꯄꯨꯟꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯇꯨꯅ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯟꯗꯤꯌꯥ, ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯕ꯭ꯔꯥꯖꯤꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤꯕꯨ ꯃꯔꯨꯑꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛ ꯑꯦꯛꯁꯟ ꯎꯕ ꯐꯪꯂꯛꯂꯦ꯫ ꯔꯁꯤꯌꯥꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡ ꯏꯝꯄꯣꯔꯠ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥꯗ ꯔꯤꯐꯥꯏꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯈꯛꯇ ꯁꯤꯖꯤꯟꯅꯕꯗ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯌꯣꯜꯂꯤꯕ ꯏꯟꯗꯤꯌꯟ ꯀꯝꯄꯅꯤ ꯑꯃ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯡꯁꯟ ꯊꯝꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯍꯥꯛꯅ ꯍꯦꯛ ꯐꯝ ꯄꯥꯏꯔꯛꯄꯗꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗ ꯂꯦꯞꯄ ꯂꯩꯇꯅ ꯇꯦꯔꯤꯐ ꯊꯝꯖꯤꯜꯂꯛꯂꯤꯕ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤꯒ ꯕ꯭ꯔꯥꯖꯤꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯔꯤ꯫ ꯍꯧꯖꯤꯛ ꯕ꯭ꯔꯥꯖꯤꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯂꯨꯂꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯦꯝꯄꯔꯔ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯦꯂꯦꯛ ꯇꯧꯔꯛꯈꯤꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯍꯟꯗꯛ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯗꯨꯅ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯇ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯟꯗꯨꯅ ꯂꯥꯟ ꯑꯁꯤ ꯃꯥꯏꯊꯤꯅꯕꯒꯤ ꯍꯣꯠꯅꯕ ꯃꯇꯝꯗ
country asida puthokliba makhal makha kayagi oiba oil petroleum products amasung leiriba resource khudingma asida achauba sanction ama thamjinduna thamkibani adubu hairiba matam aduda India hairiba country asi yamna tongzaba nakalani maki maikaidigi mahak asida karimata effect amata leitabagi moongda yamna kanaduna lakiba country amani adubu India gi oiba landform asidagi kanaba nungaibagi oiba matam adu losilakle Western Bloc the Lady Europe amasung US ki maikaidigi Russia hairiba country asida Ukraine da land tawi haibigidamagta sanction thamjilakpa matamda malemgi leiriba country ayamba asi Russia dagi puthoklamma mamangda lauramba petroleum products amasung makhal makha kayagi oiba resource asi lawbu lepki adubu athingba asi thamna Europe amasung US ki maikaidigi fongdokliba wafam adu nachungdana lepa leitana Russia hairiba country asi dagi makhoigi resource lawduna lakhiba asi India amasung China hairiba country ani isini Russia dagi puthorakliba crude oil petroleum product makhal makha kayagi oiba resourcing asi lawba khaktanatana Western Bloc ki maikaidigi sanction thamjilakpadagi yonfam leitaduna kangaunaraba Russia hairiba country asidagi mamal tahanduna hena hongna lawduna yamna chawna tongjakhiba country anini matam adudasu Western countries in asigi maikaidigi India na hojik songna riba Russia amasung Ukraine gi landform asida Russia di indirectly mateng tawsili haibigi obi yamna chawba accusations sing adumak leiki nakal animaki maikaidigi yamna kanna yenaki adubu yenaba kayasing asi leiba taragasu matam adudagina hojik fawda European countries in asigi maikaidigi Russia dagi lawkriba India gi maikaidigi lawkriba crude oil amasung leiriba petroleum products in adu refine tawraba matungda amu India dagi Europe the yonsinba matamda hairiba countries in asigi maikaidigi harau na India dagi adumak lawdun lakhibani matawasum tawduna Russia hairiba country asidagi athingba thamlaga adubu Russia hairiba country asidagi lawrakpa resourcing adu refine tawduna makhal makha kyagi oiba ready made oiraba anauba productsing oina yonsilakpa matamda Europe ki maikaidigi lawriba khongthang asi expert kaya amagi maikaidigi yamna kanadaba amasung masigi value leite haibagi oiba wafum kaya am criticize tawduna lakhibani adubu hairiba wafum asi European countries in asigi maikaidigi su khangdabadi natte maram aduna hauji fawi oina chehi ahumuk helaklaba landform asigi matam asida European countries in asigi maikaidigi makhoi asi Russia hairiba country asidagi natural gas amasung makhal makha kyagi oiba resource asida aduki metik yamna tangjaduna leiba countries ni maram aduna hairiba asi mapung fana kakthakkiba taragadi yamna chawba makhoida mangjaba lakani lengak phawbu tuba yabagi oiba wafum kayama leibana matam kuiraba matam asida makhoina atopa malembi countries asidagi makhoina darkar tariba resourcing adu diversify tawtuna lawba hawrakkibani adubu ngasidi makhoi mapung fare haibagi oiba wakhalon asida India da sanction tawraklibani India gi Gujarat hairiba state asida leiriba Nayara hairiba oil refinery company asina puthorakpa polam amata European Union gi oiba mafamsingda changhanba yaroi makoi gi oiba products sing asi changbada athingba thamle haiduna sanction thamjilaklibani masigi maram asina Nayara hairiba company asi Russia amasung India hairiba country ani sigi oina panarap tawduna oil refinery gi oina thabak thawngsing asi chathaba company amani masida Russia gi oina 49% stake asi makoina hold tawduna leiba company amakhangni hairiba company asina matam amada tawramliba asi Russia amasung Ukraine gi oina landform thoklakpadagi Russia hairiba country asigi mathakta export ban kaya ama lakpana maram oiduna yonfam khangduduna leiramba Russian crude oil sing asi mamal hongna leiraba matungda Nayara hairiba company asida Nitijana process tawraba matungda European countries in asida ready made oiraba products in adubu export tawduna yolamba company amani European Union gi manung channa leiriba Europe countries in asi India gi oina masigumlaba products in asi yona bagi damakta yamna chawba market ama oina leiribani mataw asum tawduna makogi oiba market access asibu thingzilak pasina maram oiduna India gi Nayara hairiba company asigi oina yamna chawba achawba cheithing ama soidana phangadori Indian government ki maiki di housing maksu Europe hairiba country asina Russia digi aduki matik yamlaba oil amasung gas ki oiba products sing asi lawribani aduna makhoina chatharakliba India gi company bu target tawduna sanction thamjilakliba asi hypocrisy amani haiduna sisu adumak phongdoktuna leiri Housing India amasung Russia hairiba country ani sigi oina leiriba partnership ki oiba mari asida lakaduriba matam asida Russian Federation gi maiki digi India hairiba country asida aduki matik yamlaba senfam sing thadaduna maru oida petroleum product crude oil amasung refinery gi oiba lambi sing asida yamna chawba investment thadaduna khusamnaduna thabak tawinanabagi damakti yamna chawba plan kaya ama leiri adubu housing Europe ki maiki digi thamjilak sanction asina maram oiduna lakpa yaba plan sing adubu India na lawba ngamdabagi yamna luba fibam amada laksilakli
ꯅꯥꯀꯜ ꯑꯃꯔꯣꯝꯗ US President Donald Trump's ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯅ ꯍꯦꯛ ꯐꯝ ꯄꯥꯏꯔꯛꯄꯗꯒꯤ ꯍꯧꯔꯛꯂꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗ ꯇꯦꯔꯤꯐꯀꯤ ꯑꯣꯏꯕ ꯑꯀꯤꯕꯁꯤꯡ ꯊꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯥꯝꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯌꯥꯍꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯕ꯭ꯔꯥꯖꯤꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯕ꯭ꯔꯥꯖꯤꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ USꯀꯤ ꯃꯥꯏꯀꯩꯗꯒꯤ 50% ꯇꯦꯔꯤꯐ ꯊꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯕ꯭ꯔꯥꯖꯤꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯂꯨꯂꯥ ꯗꯤ ꯁꯤꯜꯚꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯋꯥꯍꯩ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝꯁꯤꯡ ꯄꯤꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯕ꯭ꯔꯥꯖꯤꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯇꯣꯉꯥꯟꯕ ꯁꯣꯚꯔꯦꯟ ꯀꯟꯇ꯭ꯔꯤ ꯑꯃꯈꯛꯅꯤ, ꯃꯔꯝ ꯑꯗꯨꯅ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕ꯭ꯔꯥꯖꯤꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯂꯥꯏꯒꯗꯕ ꯄꯣꯂꯤꯁꯤ ꯑꯗꯨ ꯗꯤꯛꯇꯦꯠ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ꯫ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕ꯭ꯔꯥꯖꯤꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ 50% ꯇꯦꯔꯤꯐ ꯊꯝꯖꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯕ꯭ꯔꯥꯖꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯔꯥꯏꯠꯅꯤ, ꯃꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯂꯣꯅꯁꯨ ꯌꯥꯔꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯦꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯐꯝ ꯄꯥꯏꯔꯛꯄꯗꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯕ ꯃꯍꯥꯛꯀꯤ ꯑꯦꯂꯥꯏ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯌꯥꯎꯅ ꯇꯦꯔꯤꯐꯀꯤ ꯑꯣꯏꯕ ꯑꯀꯤꯕ ꯑꯁꯤ ꯊꯝꯗꯨꯅ ꯑꯃꯦꯔꯤꯀꯥꯗ ꯀꯥꯟꯅꯒꯗꯕ, ꯑꯃꯦꯔꯤꯀꯥꯒꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯒꯗꯕ ꯄꯣꯂꯤꯁꯤ ꯀꯌꯥ ꯑꯃ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯑꯦꯗꯣꯞ ꯇꯧꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯕ꯭ꯔꯥꯖꯤꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯃꯍꯥꯛ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯔꯨꯜ ꯇꯧꯅꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯦꯝꯄꯔꯔ ꯑꯣꯏꯅ ꯑꯦꯂꯦꯛ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯐꯣꯔꯦꯅꯔ ꯑꯃꯈꯛꯅꯤ, ꯐꯣꯔꯦꯅꯔ ꯑꯃꯅ ꯕ꯭ꯔꯥꯖꯤꯜꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤꯗ ꯈꯨꯠ ꯊꯤꯟꯖꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯧꯖꯤꯛ ꯕ꯭ꯔꯥꯖꯤꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯨꯂꯥꯒꯤ ꯑꯣꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ, ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯕ꯭ꯔꯥꯖꯤꯜꯗ ꯍꯧꯖꯤꯛ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ USꯀꯤ ꯑꯣꯏꯕ ꯑꯆꯧꯕ ꯖꯥꯏꯟ ꯀꯝꯄꯅꯤ, ꯃꯔꯨꯑꯣꯏꯅ ꯒꯨꯒꯜ, ꯃꯦꯇꯥꯅꯆꯤꯡꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯅ ꯕ꯭ꯔꯥꯖꯤꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯇꯔꯦꯁꯇ ꯁꯣꯛꯄ ꯌꯥꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯂꯦꯛꯁꯟ ꯅꯠꯇ꯭ꯔꯒꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯑꯀꯥꯏꯕ ꯄꯤꯔꯛꯄ ꯌꯥꯕ ꯑꯔꯥꯟꯕ ꯄꯥꯎ ꯅꯠꯇ꯭ꯔꯒꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯄꯣꯒꯦꯟꯗꯥꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯧꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯃꯁꯤꯒꯨꯝꯂꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯕꯨ ꯔꯦꯒꯨꯂꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯔꯨꯜꯁ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯔꯝ ꯑꯁꯤꯅꯁꯨ ꯍꯧꯖꯤꯛ ꯕ꯭ꯔꯥꯖꯤꯜ ꯑꯃꯁꯨꯡ USꯀꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯃꯆꯥ ꯑꯁꯤꯒꯤ ꯃꯔꯝ ꯑꯃ ꯑꯗꯨꯃꯛ ꯑꯣꯏꯔꯤꯕꯅꯤ꯫ US President Donald Trump's ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ USꯀꯤ ꯀꯝꯄꯅꯤ ꯀꯌꯥ ꯑꯃꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯔꯤꯒꯨꯂꯦꯁꯟꯒꯤ ꯑꯣꯏꯕ ꯂꯣꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯁꯦꯟꯁꯔꯁꯤꯞ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯕ꯭ꯔꯥꯖꯤꯜꯗ ꯇꯦꯔꯤꯐꯀꯤ ꯋꯥꯐꯝꯗꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯦꯁꯔꯁꯤꯡ ꯄꯤꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯀꯝꯄꯅꯤꯁꯤꯡꯁꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯁꯦꯡꯁꯟ ꯊꯝꯕ ꯍꯧꯖꯤꯜꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯦꯇꯣ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯃꯄꯥꯡꯒꯜ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯤꯕ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯕ꯭ꯔꯤꯛꯁ ꯀꯟꯇ꯭ꯔꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛ USꯇ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯦꯂꯦꯟꯖ ꯇꯧꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯆꯥꯏꯅꯥ, ꯕ꯭ꯔꯥꯖꯤꯜ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯦꯁꯔ ꯇꯧꯍꯟꯅꯕꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟꯗ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ, ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯕ꯭ꯔꯥꯖꯤꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯁꯄꯣꯔꯠ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯌꯨꯔꯣꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯕ ꯌꯥꯏ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯅꯤꯁꯨꯕꯁꯤꯅ ꯍꯧꯖꯤꯛ ꯕ꯭ꯔꯤꯛꯁ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯅꯔꯤꯕ ꯏꯟꯗꯤꯌꯥ, ꯆꯥꯏꯅꯥ, ꯔꯁꯤꯌꯥ, ꯕ꯭ꯔꯥꯖꯤꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯃꯔꯨꯑꯣꯏꯅ ꯂꯤꯗ ꯇꯧꯗꯨꯅ ꯆꯠꯂꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯃꯄꯥꯡꯒꯜ ꯀꯜꯂꯛꯄ ꯃꯇꯝꯗ ꯋꯦꯁꯇꯔꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯕ꯭ꯂꯣꯛ, ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯃꯤꯅꯦꯟꯁ ꯑꯁꯤꯕꯨ ꯍꯟꯊꯈꯤꯕ ꯌꯥꯕ, ꯃꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯊꯣꯛꯄ ꯑꯃ ꯂꯩꯔꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ US President Donald Trump's ꯃꯥꯏꯀꯩꯗꯒꯤ US ꯗꯣꯂꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯃꯤꯅꯦꯟꯁ ꯑꯁꯤꯗ ꯁꯤꯡꯅꯔꯛꯄ ꯇꯥꯔꯒꯗꯤ ꯕ꯭ꯔꯤꯛꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀꯟꯕ ꯋꯥꯔꯅꯤꯡꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯂꯤꯕꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯕ꯭ꯔꯤꯛꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯒ꯭ꯂꯣꯕally USꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯂꯔꯒꯤ ꯑꯣꯏꯕ ꯗꯣꯃꯤꯅꯦꯟꯁ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯃꯁꯤꯕꯨ ꯍꯟꯊꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯅ USAꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯀꯤꯕ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯕ꯭ꯔꯤꯛꯁꯇ ꯂꯩꯔꯤꯕ ꯑꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯗ ꯄ꯭ꯔꯦꯁꯔ ꯄꯤꯍꯟꯕ ꯈꯛꯇ ꯅꯠꯇꯅ ꯍꯧꯖꯤꯛ US ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯆꯦꯂꯦꯟꯖ ꯇꯧꯔꯛꯂꯤꯕ ꯕ꯭ꯔꯤꯛꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯕꯨ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯀꯟꯈꯠꯂꯛꯇ꯭ꯔꯤꯉꯩꯗ ꯊꯨꯒꯥꯏꯍꯧꯕ, ꯑꯗꯨꯒ ꯃꯁꯤꯕꯨ ꯃꯔꯨꯑꯣꯏꯅ ꯂꯤꯗ ꯇꯧꯗꯨꯅ ꯆꯠꯂꯤꯕ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯏꯟꯗꯤꯌꯥ, ꯕ꯭ꯔꯥꯖꯤꯜꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯕꯨ ꯁꯥꯏꯠ ꯑꯃ ꯆꯨꯖ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯍꯟꯅꯤꯡꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯗ꯭ꯔꯣꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯟ ꯂꯥꯟꯃꯤꯒꯤ ꯃꯔꯨꯑꯣꯏꯕ ꯇꯣꯞ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯔꯨꯑꯣꯏꯕ ꯑꯥꯔꯃꯤ ꯄꯔꯁꯅꯦꯜꯁꯤꯡꯒ ꯎꯅꯗꯨꯅ ꯃꯈꯥ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯈꯨꯠꯁꯝꯅꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯤꯂꯤꯇꯔꯤ ꯀꯣꯑꯣꯄꯔꯦꯁꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯈꯟꯅꯈ꯭ꯔꯦ꯫
ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯝꯊꯪꯅꯔꯤꯕ ꯑꯁꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯁꯥꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠꯁꯤꯡꯗ ꯏꯜꯂꯤꯒꯦꯜꯂꯤ ꯑꯣꯏꯅ ꯌꯨꯝ ꯁꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯑꯁꯥꯝ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯚꯤꯛꯁꯟ ꯗ꯭ꯔꯥꯏꯚ ꯆꯠꯊꯕ ꯃꯇꯝꯗ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ, ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯏꯔꯥꯡ ꯃꯔꯛ ꯑꯁꯤꯗ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯅ ꯁꯥꯔꯛꯈꯤꯕ ꯇꯥꯏꯒꯔ ꯔꯣꯗ ꯑꯃꯁꯨꯡ ꯖꯔꯃꯟ ꯔꯣꯗ ꯍꯥꯏꯅ ꯃꯈꯣꯏꯅ ꯊꯣꯜꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯅꯥꯒꯥꯁꯤꯡꯒꯤ ꯑꯣꯏꯕ ꯂꯝꯁꯤꯡ ꯁꯣꯛꯏ, ꯃꯈꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯗꯨꯅ ꯁꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯧꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ, ꯁ꯭ꯂꯣꯒꯥꯟ ꯀꯌꯥ ꯑꯃ ꯂꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯐꯨꯠꯍꯤꯜꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯆꯪꯕ ꯌꯥꯗꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯀꯛꯇꯕ ꯑꯊꯤꯡꯕ ꯊꯝꯕꯒꯤ ꯑꯣꯏꯕ ꯈꯣꯡꯖꯪ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯅꯣꯔꯠ ꯏꯁꯇꯔꯟ ꯁ꯭ꯇꯦꯠ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ, ꯑꯁꯥꯝ, ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯊꯪꯅꯕꯗ ꯂꯥꯟꯊꯣꯛꯈ꯭ꯔꯒ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯣꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠ ꯈꯔꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯁꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯏꯟꯗꯤꯌꯥꯒꯤ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯁꯣꯚꯔꯦꯟ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯇꯦꯔꯤꯇꯔꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯟ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯆꯠꯊꯈꯤꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯈꯤ꯫ ꯏꯟꯗꯤꯌꯥꯗ ꯕꯦꯁ ꯇꯧꯕ ꯃꯔꯨꯑꯣꯏꯅ ꯑꯁꯥꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯕꯦꯁ ꯇꯧꯕ ꯂꯥꯜꯍꯧꯂꯨꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯟ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯦꯝꯞꯁꯤꯡꯗ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯌꯥꯎꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯔꯛꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯀ꯭ꯂꯦꯝ ꯇꯧꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯥꯝꯒꯤ ꯑꯣꯏꯅ ꯎꯜꯐꯥ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯁꯣꯝ ꯅꯌꯥꯟ ꯌꯥꯎꯅ ꯀꯃꯥꯟꯗꯔ 3 ꯁꯤꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯗꯤꯌꯥꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯈꯛꯇ ꯅꯠꯇꯅ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯃꯠꯇꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯗ ꯈꯪꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯃꯇꯝ ꯀꯨꯏꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯔꯨꯔꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯏꯟꯗꯤꯌꯟ ꯂꯥꯟꯃꯤꯒꯤ ꯃꯔꯨꯑꯣꯏꯕ ꯇꯣꯞ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥ ꯑꯃ ꯆꯠꯇꯨꯅ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯇꯣꯞ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯈꯟꯅꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯑꯥꯔꯝ ꯐꯣꯔꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯗꯤꯐꯦꯟꯁ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤ ꯑꯃꯁꯨꯡ ꯗꯤꯄꯨꯇꯤ ꯆꯤꯐ ꯑꯣꯐ ꯗ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯗꯤꯐꯦꯟꯁ ꯁ꯭ꯇꯥꯐꯀꯤ ꯂꯨꯇꯦꯅꯦꯟꯠ ꯑꯅꯤꯁꯤꯅ ꯂꯨꯆꯤꯡꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃꯈꯛꯇ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯨꯟꯇꯥ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯥꯟꯗꯔ ꯏꯟ ꯆꯤꯐ ꯗꯤꯐꯦꯟꯁ ꯁꯥꯔꯚꯤꯁꯀ ꯎꯅꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯈꯟꯅꯈꯤ꯫ ꯒ꯭ꯂꯣꯕal ꯅ꯭ꯌꯨ ꯂꯥꯏꯠ ꯑꯣꯐ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯁ ꯇꯧꯕ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯑꯁꯤꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯈꯟꯅꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯥꯔꯝ ꯐꯣꯔꯁ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯈꯥ ꯇꯥꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝꯁꯤꯡ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯌꯨꯍꯥꯔ ꯍꯥꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯣꯏꯕ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯔꯛꯈꯤꯕ ꯑꯦꯗ ꯃꯇꯦꯡꯁꯤꯡ ꯑꯗꯨꯕꯨ ꯗꯤꯁꯄꯦꯁ ꯇꯧꯕꯗ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯅꯕ, ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤꯗ ꯄꯤꯁ, ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯑꯃꯁꯨꯡ ꯔꯨꯜ ꯑꯣꯐ ꯂꯣ ꯑꯁꯤ ꯍꯟꯖꯤꯟꯍꯟꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯁꯝꯅꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ, ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯉꯝꯈꯩ ꯑꯣꯏꯔꯤꯕ ꯕꯥꯎꯟꯗ꯭ꯔꯤꯒꯤ ꯑꯣꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯟ ꯂꯥꯟꯃꯤ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯅꯤ ꯑꯁꯤ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯔꯨꯜ ꯑꯣꯐ ꯂꯣ ꯍꯟꯖꯤꯟꯍꯟꯅꯕ, ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤꯕꯨ ꯄꯨꯟꯅ ꯊꯦꯡꯅꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤꯁꯤꯡ ꯁꯥꯟꯅꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯈꯟꯅꯗꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯦꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅ ꯐ꯭ꯔꯤ ꯑꯦꯟ ꯐꯦꯌꯔ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯌꯥꯎꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯣꯠ ꯇꯧꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯃꯛ ꯃꯔꯤ ꯐꯅ ꯂꯥꯛꯄ ꯀꯟꯇ꯭ꯔꯤꯅꯤ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯀꯟꯐ꯭ꯂꯤꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ, ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯅ ꯄꯋꯥꯔ ꯄꯥꯏꯔꯒ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥ ꯑꯗꯨꯃꯛ ꯌꯥꯅꯕ ꯆꯠꯄꯤꯅꯕ, ꯗꯦꯃꯣꯀ꯭ꯔꯦꯇꯤꯛꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯂꯒꯁꯨ ꯃꯈꯣꯏꯒꯤ ꯑꯗꯨꯃꯛ ꯌꯥꯅꯕ ꯆꯠꯄꯤꯅꯕ, ꯅꯥꯀꯜ ꯑꯅꯤꯃꯛꯄꯨ ꯃꯅꯤꯡꯗ ꯅꯠꯇ꯭ꯔꯒ ꯃꯃꯥꯡꯗ ꯑꯗꯨꯃꯛ ꯃꯇꯦꯡ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯤ꯫ 2021ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯃꯨꯟꯅꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯀꯥꯡꯕꯨ ꯑꯃꯅ ꯄꯥꯏꯒꯦꯔꯥ ꯑꯃꯅ ꯄꯥꯏꯒꯦꯔꯥ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯂꯩꯉꯥꯛ ꯑꯃꯅ ꯔꯨꯜ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯀ ꯈꯨꯠꯁꯝꯅꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯦꯒꯦꯟꯁꯇ ꯂꯩꯕ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞ ꯀꯌꯥ ꯑꯃꯕꯨ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛꯇ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯕ ꯃꯨꯚꯃꯦꯟꯠ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯗ ꯆꯠꯊꯈꯤꯕ
operation kaya amagi wari aikoina adumak tanariba asini adubu hairiba crisis asi lakraba matungda ꯈꯨꯁꯝꯅꯗꯨꯅ ꯊꯕꯛ ꯇꯧꯕ ꯌꯥꯗꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯏꯟꯗꯤꯌꯥꯒ ꯉꯝꯈꯩ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯗ꯭ꯔꯣꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯩ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯅꯍꯧꯅꯅ ꯃꯇꯝ ꯀꯨꯏꯅ ꯄꯨꯜꯂꯨꯗ꯭ꯔꯕ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯒ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯊꯥꯗꯨꯅ ꯋꯥꯔꯤ ꯁꯥꯅꯍꯟꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯥꯛꯄꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯂꯩꯉꯥꯛ ꯑꯅꯤ ꯑꯁꯤ ꯈꯨꯠꯁꯝꯅꯗꯨꯅ ꯃꯃꯥꯡꯗ ꯆꯠꯊꯔꯝꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯗꯨ ꯅꯍꯧꯅꯅ ꯍꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯤ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯟꯈꯤꯕ ꯉꯝꯈꯩ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯔꯤꯖꯟꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯟ ꯂꯥꯟꯃꯤ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯅꯤꯃꯛ ꯈꯨꯠꯁꯝꯅꯗꯨꯅ ꯊꯕꯛ ꯇꯧꯕꯤꯅꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯄꯜꯂꯤꯕ ꯑꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯉꯝꯈꯩ ꯑꯣꯏꯔꯤꯕ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯎꯔꯛꯄ ꯌꯥꯕꯒꯤ ꯃꯃꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯅꯤ ꯍꯥꯏꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤꯗꯃꯛꯇ ꯂꯥꯟ ꯊꯦꯡꯅꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒꯁꯨ ꯑꯗꯨꯃꯛ ꯏꯟꯗꯤꯌꯥꯒ ꯌꯥꯅꯕ ꯆꯠꯄꯤꯟꯅꯕ ꯑꯗꯨꯒ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯅꯕ ꯆꯠꯄꯤꯟꯅꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯟꯗꯛ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅ ꯆꯪꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯃ ꯎꯔꯛꯄ ꯑꯁꯤꯅ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡꯒ ꯄꯨꯟꯕꯗꯒꯤꯗꯤ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒ ꯄꯨꯟꯕꯅ ꯍꯦꯟꯅ ꯁꯥꯐꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤꯡ ꯑꯁꯤꯁꯨ ꯍꯪꯅꯗꯕꯗꯤ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯔꯤꯕ ꯆꯤꯟ ꯔꯦꯕꯦꯜꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯂꯥꯟ ꯑꯁꯤꯗ ꯃꯇꯦꯡ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯖꯔꯤꯕ ꯃꯤꯖꯣꯔꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯋꯥꯍꯪ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝꯅ ꯑꯦꯝꯕꯤꯁꯤꯌꯁ ꯑꯣꯏꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯑꯣꯏꯔꯤꯕ ꯀꯂꯥꯗꯥꯟ ꯃꯜꯇꯤꯃꯣꯗꯦꯜ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯅ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯌꯥꯅꯕꯒꯤꯗꯃꯛꯇ ꯆꯠꯀꯗꯧꯔꯤꯕꯒꯦ ꯅꯥꯀꯜ ꯑꯅꯤꯃꯛ ꯑꯁꯤ ꯀꯝꯗꯧꯅ ꯕꯦꯂꯦꯟꯁ ꯇꯧꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯁꯨ ꯂꯩꯔꯤ ꯃꯊꯪꯗꯅ ꯌꯨꯝꯊꯪꯅꯔꯤꯕ ꯑꯁꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠꯀꯤ ꯑꯣꯏꯕ ꯑꯦꯔꯤꯌꯥꯁꯤꯡ ꯑꯁꯤꯗ ꯏꯂꯤꯒꯦꯜꯂꯤ ꯑꯣꯀꯨꯄꯥꯏ ꯇꯧꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯝ ꯁꯥꯖꯤꯜꯂꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯧꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯥꯝ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯚꯤꯛꯁꯟꯒꯤ ꯑꯣꯏꯕ ꯆꯠꯊꯈꯤꯕ ꯌꯥꯝꯅ ꯆꯥꯎꯕ ꯗ꯭ꯔꯥꯏꯕ ꯑꯃꯈꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯚꯤꯛꯁꯟ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯏ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯔꯥꯎꯗ ꯗꯤꯁꯄꯔꯁ ꯇꯧꯅꯕ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯂꯩꯔꯤ ꯑꯁꯥꯝꯒꯤ ꯒꯣꯜꯄꯥꯔꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯄꯥꯏꯀꯥꯟ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯦꯛꯇꯔ 190 ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ 1,040,000ꯒꯤ ꯑꯣꯏꯕ ꯏꯃꯨꯡꯁꯤꯡ ꯕꯨꯜꯗꯣꯖꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯇꯛꯈꯥꯏꯈ꯭ꯔꯕꯅꯤ ꯏꯚꯤꯛꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯄꯨꯟꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯏꯚꯤꯛꯁꯟ ꯆꯠꯊꯈ꯭ꯔꯕ ꯃꯐꯝꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕ ꯆꯪꯂꯨꯕ ꯃꯇꯝꯗ ꯐꯣꯔꯦꯁꯠ ꯒꯥꯔꯗ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯊꯣꯛꯍꯟꯕꯅꯤ ꯃꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 10 ꯍꯧꯖꯤꯛ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥꯁ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯈꯛꯇ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯏꯂꯤꯒꯦꯜꯂꯤ ꯑꯣꯀꯨꯄꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯈꯤꯕ ꯃꯅꯤꯄꯨꯔꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯥꯎꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯊꯝꯂꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯂꯈꯤꯝꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯠꯊꯈꯤꯕ ꯏꯚꯤꯛꯁꯟ ꯗ꯭ꯔꯥꯏꯕꯀꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯅꯥꯒꯥꯎꯟꯗꯒꯤ ꯏꯃꯨꯡ 12 ꯏꯚꯤꯛ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯊꯝꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯔꯤꯕ ꯒꯣꯜꯄꯥꯔꯥꯒꯤ ꯑꯣꯏꯕ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯔꯥꯡ ꯐꯥꯎꯕ ꯂꯩꯈꯤꯕ ꯏꯚꯤꯛꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯛꯊꯣꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯋꯦꯁꯠ ꯕꯦꯡꯒꯜ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯐꯥꯎꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯝꯂꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯗ ꯅꯧꯅ ꯂꯥꯛꯇꯨꯅ ꯈꯨꯟꯗꯥꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯍꯥꯟꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯈꯛ ꯂꯥꯛꯇꯨꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯔꯤꯕꯅꯤ ꯐꯥꯔꯝ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯤꯛꯄ ꯂꯧꯁꯪ ꯈꯔ ꯁꯥꯗꯨꯅ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯍꯦꯛ ꯂꯩꯕ ꯌꯥꯈꯤꯕꯗꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯁꯤꯟꯗꯨꯅ ꯃꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯡꯒꯪ ꯑꯃ ꯁꯥꯗꯨꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯇꯥꯗꯨꯅ ꯍꯦꯛꯇꯃꯛ ꯂꯩꯁꯤꯜꯂꯛꯏ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯏꯔꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯥꯝꯒꯤ ꯑꯣꯏꯅ ꯏꯚꯤꯛꯁꯟ ꯗ꯭ꯔꯥꯏꯕ ꯀꯌꯥ ꯑꯃ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯥꯒꯥꯂꯦꯟꯗꯒ ꯅꯛꯅꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯂꯥꯟ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯗꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯥꯒꯥꯂꯦꯟ ꯂꯩꯉꯥꯛꯀ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯃꯊꯧ ꯇꯥꯕꯅ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯊꯪꯅꯔꯤꯕ ꯅꯥꯒꯥꯂꯦꯟ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯚꯤꯛꯁꯟ ꯗ꯭ꯔꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯎꯕ ꯐꯪꯈꯤꯒꯗꯧꯔꯤ
ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯍꯧꯈ꯭ꯔꯕ 14 ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯐꯨꯔꯨꯞꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯊꯤꯡꯕ ꯊꯝꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯠ ꯑꯁꯤ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯂꯝꯕꯤ ꯁꯥꯒꯠꯄ ꯍꯧꯖꯤꯛ ꯖꯔꯃꯟ ꯅꯠꯇ꯭ꯔꯒꯅ ꯇꯥꯏꯒꯔ ꯔꯣꯗ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯂꯣꯀꯜ ꯅꯥꯒꯥ ꯄꯣꯄꯨꯂꯦꯁꯟꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯔꯤꯕ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯃꯠꯇ ꯇꯥꯟꯅꯔꯝꯗꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗꯤꯁꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯦꯟ ꯑꯣꯅꯔꯁꯤꯞꯀꯤ ꯑꯣꯏꯕ ꯔꯨꯜ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯃꯃꯤꯡ ꯊꯣꯟꯖꯤꯟꯗꯨꯅ ꯀꯨꯁꯤ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯅꯤꯁꯨꯕꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯨ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯗꯦꯖꯤꯒꯅꯦꯇꯦꯠ ꯀꯦꯝꯞ ꯑꯗꯨ ꯃꯐꯝ ꯍꯣꯡꯗꯣꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯏꯂꯤꯒꯦꯜ ꯁꯨ ꯀꯦꯝꯞꯁꯤꯡ ꯑꯁꯤꯅ ꯅꯥꯒꯥꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤꯗ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯍꯨꯝꯁꯨꯕꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟ ꯄꯣꯄꯤ ꯊꯥꯕꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯄꯥꯛ ꯁꯟꯅ ꯄꯣꯄꯤ ꯊꯥꯔꯤꯕ ꯑꯁꯤꯅ ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯁ ꯑꯃꯁꯨꯡ ꯀ꯭ꯔꯤꯃꯤꯅꯦꯜꯒꯤ ꯑꯣꯏꯕ ꯑꯦꯛꯇꯤꯚꯤꯇꯤ ꯀꯌꯥ ꯑꯃ ꯍꯦꯟꯒꯠꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯨ ꯀꯦꯝꯞ ꯑꯃꯁꯨꯡ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯑꯁꯤ ꯄꯨꯟꯅ ꯅꯥꯒꯥꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯅꯛꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ ꯐꯦꯕ꯭ꯔꯤꯛ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯀꯥꯏꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅꯤ ꯑꯦꯌꯔ ꯆꯠꯊꯈ꯭ꯔꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯃꯥꯁꯀ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯖꯕꯨꯂꯥ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯥꯔꯛ ꯑꯣꯐ ꯔꯦꯖꯤꯁꯇꯦꯟꯁ ꯍꯥꯏꯅ ꯂꯩꯔꯝꯂꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯕꯨ ꯇꯞꯅ ꯇꯞꯅ ꯃꯥꯏꯊꯤꯕ ꯍꯧꯔꯛꯄꯗ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯅꯈꯤꯕ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯒ꯭ꯔꯦꯇꯔ ꯏꯖꯔꯦꯜ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯎꯕ ꯐꯪꯂꯛꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪꯁꯤꯡ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯁꯤꯔꯤꯌꯥꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯁꯄꯣꯔꯠꯇ ꯂꯩꯔꯤꯕ ꯗ꯭ꯔꯨꯁ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯔꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯏꯖꯔꯦꯜꯒꯤ ꯐ꯭ꯂꯦꯛ ꯆꯤꯡꯈꯠꯄ ꯍꯧꯈ꯭ꯔꯦ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯔꯥꯟ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯍꯦꯛ ꯂꯣꯏꯁꯤꯟꯈꯤꯕꯒ ꯋꯦꯁ ꯑꯦꯁꯤꯌꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯗꯜ ꯏꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯪ ꯆꯤꯛꯄꯒꯤ ꯑꯣꯏꯕ ꯃꯇꯝ ꯈꯔ ꯐꯪꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯑꯅꯧꯕ ꯂꯥꯟꯐꯝ ꯑꯃꯒ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯉꯁꯤ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯣꯝꯕꯤꯡ ꯆꯠꯊꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯅꯧꯕ ꯏꯔꯥꯡ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯤꯕ ꯑꯁꯤ ꯑꯥꯏꯁꯣꯂꯦꯇꯦꯠ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯅꯧꯅ ꯊꯣꯔꯛꯄ ꯏꯔꯥꯡ ꯑꯃ ꯅꯠꯇꯦ ꯃꯃꯥꯡꯉꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯈꯥ ꯁꯟꯊꯔꯛꯄ ꯆꯦꯟ ꯑꯣꯐ ꯔꯤꯑꯦꯛꯁꯟ ꯑꯃꯈꯛꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯔꯤꯌꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯨꯁꯂꯤꯝ ꯃꯦꯖꯣꯔꯤꯇꯤ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯟꯅꯗꯕ ꯔꯤꯂꯤꯖꯟ ꯑꯃꯁꯨꯡ ꯃꯥꯟꯅꯗꯕ ꯏꯊꯅꯤꯁꯤꯇꯤꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯃꯈꯜ ꯀꯌꯥ ꯑꯃ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯈꯤꯕ ꯁꯤꯚꯤꯜ ꯋꯥꯔꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯟꯅꯗꯕ ꯈꯦꯠꯅꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯔꯤ ꯃꯥꯒꯤ ꯑꯣꯏꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯎꯕ ꯐꯪꯂꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯤꯔꯤꯌꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯣꯏꯅ ꯂꯩꯔꯝꯕ ꯕꯁꯔ ꯑꯜ ꯑꯁꯗ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯇꯨꯔꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯔꯦꯖꯤꯝ ꯑꯁꯤ ꯆꯦꯟꯖ ꯇꯧꯈ꯭ꯔꯦ ꯑꯇꯣꯞꯄ ꯒ꯭ꯔꯨꯞ ꯀꯌꯥ ꯑꯃꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯃꯔꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯔꯁꯤꯌꯥꯗ ꯑꯦꯁꯥꯏꯂꯝ ꯂꯧꯗꯨꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯍꯧꯖꯤꯛ ꯃꯤꯔꯣꯠ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ ꯕꯁꯔ ꯑꯜ ꯑꯁꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯁꯤꯔꯤꯌꯥ ꯆꯂꯥꯏꯕ ꯃꯇꯝꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯅꯤꯌꯣꯝꯗ ꯆꯂꯥꯏꯗꯦ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯀꯦꯃꯤꯀꯦꯜ ꯋꯦꯄꯟꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯕꯒꯤ ꯑꯣꯏꯕ ꯑꯦꯂꯤꯒꯦꯁꯟ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤ ꯀꯥꯡꯕꯨ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯐꯕ ꯑꯃ ꯑꯣꯏꯅ ꯎꯅꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯃꯍꯥꯛꯅ ꯂꯩꯉꯥꯛ ꯄꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯥꯡꯕꯨ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯋꯥꯔ ꯑꯁꯤ ꯑꯦꯕꯁꯣꯂꯨꯠ ꯑꯣꯏꯅ ꯄꯥꯏꯕ ꯉꯝꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯝꯁꯤꯡꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯁꯤꯔꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯥꯎꯆꯦꯗ ꯇꯥꯔꯤꯕ ꯃꯁꯤꯒꯨꯝꯂꯕ ꯏꯔꯥꯡꯁꯤꯡ ꯑꯁꯤꯗꯤ ꯊꯣꯛꯍꯟꯗꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯑꯌꯥꯝꯕ ꯊꯝꯕ ꯉꯝꯂꯝꯈꯤ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯔꯦꯖꯤꯝ ꯑꯃ ꯂꯥꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯥꯟꯅꯗꯕ ꯀꯥꯡꯂꯨꯞ ꯀꯌꯥ ꯑꯃꯒꯤ ꯃꯔꯛꯇ ꯂꯥꯟ ꯊꯣꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯇꯣꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯇꯥꯔꯛꯈꯤ ꯃꯁꯤꯒꯨꯝꯂꯕ ꯀꯥꯡꯂꯨꯞ ꯅꯠꯇ꯭ꯔꯒꯅ ꯖꯥꯠ ꯃꯥꯟꯅꯗꯕ ꯃꯁꯦꯜꯒꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯁꯤꯗꯒꯤꯅꯤ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯡꯕꯨ ꯑꯃꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯀꯦꯄꯤꯇꯦꯜ ꯗꯃꯁꯀꯁꯀꯤ ꯃꯤꯂꯤꯇꯔꯤ ꯍꯦꯗꯀ꯭ꯋꯥꯇꯔ ꯐꯥꯎꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯛꯂꯤꯕꯁꯤ ꯌꯥꯝꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯥꯟꯅꯗꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯗ꯭ꯔꯨꯁ ꯍꯥꯏꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤ ꯏꯖꯔꯦꯜꯗꯁꯨ ꯇꯥꯕ ꯑꯗꯨꯒ ꯁꯤꯔꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗꯁꯨ ꯇꯥꯕ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯖꯗꯕ ꯃꯥꯏꯅꯣꯔꯤꯇꯤ ꯐꯨꯔꯨꯞ ꯑꯃꯈꯛꯅꯤ
ꯗ꯭ꯔꯨꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤ ꯁꯤꯔꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯛꯈꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯗꯨꯗꯁꯨ ꯏꯖꯔꯦꯜꯒꯤꯗꯃꯛꯇ ꯂꯦꯞꯈꯤꯕ ꯀꯥꯡꯕꯨ ꯑꯁꯤ ꯃꯈꯣꯏꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯒ ꯃꯥꯟꯅꯅ ꯗ꯭ꯔꯨꯁ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯏꯖꯔꯦꯜꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯏꯖꯔꯦꯜꯅ ꯁꯄꯣꯔꯠ ꯇꯧꯕ ꯀꯥꯡꯕꯨ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯁ꯭ꯄꯥꯔꯀꯤꯡ ꯄꯣꯏꯟꯠ ꯑꯁꯤꯅ ꯗ꯭ꯔꯨꯁ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯔꯤ ꯒ꯭ꯔꯨꯞꯀ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯁꯤꯔꯤꯌꯥꯒꯤ ꯀꯥꯡꯕꯨ ꯑꯁꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯕꯦꯗ꯭ꯋꯥꯟ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯤꯒ ꯁꯥꯎꯠ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯤꯔꯤꯌꯥꯒꯤ ꯁ꯭ꯋꯦꯗꯥ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯚꯤꯟꯁ ꯑꯁꯤꯗ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯇꯨꯅ ꯌꯥꯁꯤꯟꯅꯗꯨꯅ ꯃꯈꯥ ꯇꯥꯅ ꯁꯤꯖꯐꯥꯌꯔ ꯑꯁꯤ ꯊꯨꯒꯥꯏꯅꯗꯅ ꯍꯦꯟꯖꯤꯟꯅꯗꯕꯒꯤꯗꯃꯛꯇ ꯅꯥꯀꯟ ꯑꯅꯤꯃꯛꯁꯤꯗ ꯌꯥꯅꯕ ꯋꯥꯐꯝ ꯑꯃ ꯄꯨꯔꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤ ꯃꯈꯥ ꯆꯠꯊꯗꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯤꯔꯤꯌꯥ ꯂꯩꯉꯥꯛꯀ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯕꯨꯗꯤꯟ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯖꯐꯥꯌꯔ ꯊꯨꯒꯥꯏ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗꯅꯤ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯔꯤꯌꯥ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯑꯦꯇꯦꯛ ꯆꯠꯊꯔꯤꯕꯁꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯖꯔꯦꯜꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯅ ꯏꯖꯔꯦꯜꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯗ꯭ꯔꯨꯖ ꯐꯨꯂꯨꯞꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯕꯣꯔꯗꯔ ꯂꯥꯟꯊꯣꯛꯇꯨꯅ ꯁꯤꯔꯤꯌꯥ ꯇꯝꯅ ꯈꯣꯡꯁꯥꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯗ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ꯫ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯔꯤꯌꯥꯒꯤ ꯗꯃꯁꯀꯁꯇ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯑꯇꯝꯅꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯌꯔꯁꯇ꯭ꯔꯥꯏꯛ ꯑꯁꯤꯕꯨ ꯅꯧꯅ ꯂꯥꯛꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯇꯨꯅ ꯁꯤꯔꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯗꯅ ꯁꯤꯇꯤꯖꯦꯟ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯀꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯥꯗꯣꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯣꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯄꯨ ꯌꯥꯝꯅ ꯀꯟꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ꯫ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯥꯔꯀꯣ ꯔꯨꯕꯤꯌꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯇꯧꯕꯇꯕꯨ ꯁ꯭ꯋꯦꯗꯥꯒꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯣꯔꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯁꯝꯊꯍꯜꯂꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯕ꯭ꯂꯣꯕꯦꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯍꯧꯖꯤꯛ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯃꯁꯥꯃꯛ ꯑꯁꯤ ꯁꯤꯖꯐꯥꯌꯔ ꯂꯥꯟꯐꯝ ꯀꯌꯥ ꯑꯃꯗ ꯄꯨꯔꯛꯍꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯤ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯐꯪꯅꯕꯒꯤꯗꯃꯛꯇ ꯅꯣꯃꯤꯅꯦꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯃꯍꯥꯛ ꯑꯁꯤ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯁꯤꯔꯤꯌꯥꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯅꯧꯕ ꯏꯔꯥꯡ ꯀꯌꯥ ꯑꯃ ꯊꯣꯔꯛꯄ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯑꯐꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯣꯔꯛꯂꯤꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯨꯖ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯅꯥꯃꯠꯇ ꯁꯣꯛꯄ ꯌꯥꯔꯣꯏ ꯃꯈꯣꯏꯒꯤꯗꯃꯛꯇ ꯏꯖꯔꯦꯜꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯦꯞꯂꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ IDFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯑꯦꯌꯔ ꯁꯇ꯭ꯔꯥꯏꯛ ꯐꯥꯎꯕ ꯆꯠꯊꯗꯨꯅ ꯂꯥꯟ ꯑꯁꯤ ꯊꯤꯡꯅꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯤꯔꯤꯌꯥꯒꯤ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯗꯨ ꯍꯦꯛ ꯇꯨꯈꯤꯕꯒ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯣꯂꯥꯟ ꯍꯥꯏꯠ ꯍꯥꯏꯔꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯐꯝ ꯆꯥꯕ ꯏꯖꯔꯦꯜꯒ ꯉꯝꯈꯩ ꯑꯣꯏꯗꯨꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯈꯣꯏꯅ ꯀꯦꯞꯆꯔ ꯇꯧꯅꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯧꯁꯤꯟꯗꯨꯅ IDFꯀꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯁꯟ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯧꯁꯤꯟꯈꯤꯕ ꯑꯁꯤꯗ ꯐꯥꯎꯕꯗ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯂꯩꯈꯤꯕꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯁꯤꯔꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤꯗ ꯂꯩꯔꯤꯕ ꯗꯃꯁꯀꯁꯀꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯁꯇ꯭ꯔꯛꯆꯔꯁꯤꯡ ꯑꯁꯤꯗ ꯏꯔꯥꯏ ꯂꯥꯏꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯧꯁꯤꯟꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯀꯦꯄꯥꯁꯤꯇꯤ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯂꯦꯝ ꯇꯧꯅꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯒꯣꯂꯥꯟ ꯍꯥꯏꯠ ꯑꯁꯤꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯃꯅꯨꯡ ꯆꯪꯁꯤꯟꯕ ꯁꯤꯔꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯗ꯭ꯔꯨꯖ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝꯂꯛꯇ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯐꯤꯔꯥꯟ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯍꯧꯖꯤꯛ ꯑꯁꯤ ꯆꯤꯡꯈꯠꯂꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯁꯤꯔꯤꯌꯥꯗ ꯄꯥꯜꯂꯝꯕ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯝꯕ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯗꯨ ꯍꯦꯛ ꯇꯨꯈꯤꯕꯒ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯥꯏꯑꯣꯅꯤꯁ ꯔꯦꯖꯤꯝ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯦꯛꯁꯄꯥꯟ ꯇꯧꯔꯛꯂꯒꯅꯤ ꯏꯖꯔꯦꯜ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯒ꯭ꯔꯦꯇꯔ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯂꯝ ꯀꯌꯥ ꯑꯃ ꯂꯧꯁꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯒꯣꯂꯥꯟ ꯍꯥꯏꯠ ꯂꯧꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯔꯤꯌꯥꯒꯤ ꯑꯣꯏꯕ ꯀꯦꯄꯤꯇꯦꯜ ꯑꯁꯤ ꯐꯥꯎꯕ ꯍꯧꯖꯤꯛ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯅꯠꯇꯅ ꯗ꯭ꯔꯨ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯏꯖꯔꯦꯜꯗꯒꯤ ꯁꯤꯔꯤꯌꯥꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯗ꯭ꯔꯨ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯐꯤꯔꯥꯜꯁꯤꯡ ꯆꯤꯡꯈꯠꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯇꯦꯔꯤꯇꯔꯤ ꯑꯃ ꯁꯦꯝꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯎꯔꯛꯂꯤ꯫ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯨꯖ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯗꯕ ꯌꯥꯗꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯊꯝꯂꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯁꯥꯏꯠ ꯑꯃꯗ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯔꯞꯁꯟꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯀꯦꯁ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ
ꯀꯣꯔꯠꯇ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯍꯤꯌꯥꯔꯤꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯤ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯁꯨ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯆꯦꯠꯊꯔꯤꯕ ꯀꯦꯁ ꯑꯗꯨ ꯅꯝꯊꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯍꯟꯈꯤꯕ ꯂꯥꯟꯐꯝꯅꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯍꯥꯏꯅꯔꯤꯕꯅꯤ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯏꯔꯥꯡ ꯑꯗꯨ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤ ꯈꯟꯅꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯑꯃꯨꯛꯁꯨ ꯅꯝꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯔꯤꯌꯥꯗ ꯑꯦꯇꯦꯛ ꯆꯠꯊꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯁꯨ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯤ ꯏꯔꯥꯟ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯂꯥꯟꯐꯝ ꯂꯣꯏꯁꯤꯟꯈꯤꯕꯗ ꯉꯥꯏꯔꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗ꯭ꯔꯅ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯂꯕ ꯂꯥꯟꯐꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯤ ꯅꯦꯇꯣ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯃꯤꯠ 50ꯅꯤꯒꯤ ꯃꯇꯝ ꯊꯥꯗꯨꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯆꯍꯤ 3 ꯑꯁꯤ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯁꯦꯡꯁꯟ ꯀꯌꯥ ꯑꯃ ꯊꯝꯖꯤꯟꯕ ꯇꯥꯔꯒꯁꯨ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯛꯇꯕꯗꯒꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯔꯁꯤꯌꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯃꯔꯨꯑꯣꯏꯅ ꯕ꯭ꯔꯤꯛꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯕ꯭ꯔꯥꯖꯤꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯇꯥꯔꯒꯦꯠ ꯇꯧꯔꯛꯀꯗꯧꯔꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯔꯃꯟꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯑꯃꯕꯨ ꯂꯦꯖꯔ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯐꯥꯎꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯖꯔꯃꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯅꯦꯇꯣꯒ ꯄꯨꯟꯁꯤꯟꯗꯨꯅ ꯆꯥꯏꯅꯥ ꯁꯦꯡꯁꯟ ꯊꯝꯕꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯎꯁꯤꯜꯂꯛꯂꯤ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯔꯤꯖꯅꯦꯜꯒꯤ ꯑꯣꯏꯕ ꯇꯣꯄꯤꯛꯁꯤꯡ ꯑꯁꯤ ꯅꯩꯅꯔꯤꯉꯩꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯁꯤ ꯃꯇꯝ ꯈꯔ ꯂꯦꯞꯂꯨꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯁꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯂꯦꯁꯟꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯣꯄꯤꯛ ꯑꯃꯗ ꯑꯃꯨꯛ ꯌꯧꯗꯨꯅ ꯂꯩꯔꯝꯂꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯆꯍꯤ 3 ꯍꯦꯜꯂꯛꯂꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯍꯧꯅꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯂꯥꯟꯐꯝ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯊꯦꯡꯅꯔꯛꯂꯤ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯁꯥꯏꯜꯁꯤꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯦꯇꯦꯛ ꯆꯠꯊꯕ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯌా ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯂꯦꯞꯄ ꯂꯩꯇꯕ ꯗ꯭ꯔꯣꯟ ꯃꯤꯁꯥꯏꯜꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯆꯠꯊꯔꯛꯂꯤ ꯃꯇꯝ ꯈꯔ ꯂꯥꯟꯐꯝ ꯑꯁꯤ ꯅꯦꯝꯊꯔꯨꯔꯕ ꯃꯇꯨꯡꯗ ꯁꯤꯁꯐꯥꯌꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯄꯨꯊꯣꯔꯛꯄꯗꯒꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯂꯥꯟꯐꯝ ꯑꯁꯤ ꯀꯟꯈꯠꯂꯛꯄꯒꯤ ꯑꯣꯏꯕ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯁꯤꯖꯟ ꯈꯔ ꯂꯥꯛꯄ ꯎꯔꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯆꯍꯤ 3 ꯍꯦꯟꯖꯤꯜꯂꯛꯂꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯧꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯁꯤꯁꯐꯥꯌꯔ ꯄꯨꯔꯛꯅꯕ ꯍꯣꯠꯅꯈꯤꯕ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯛꯇ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯕ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤꯉꯩꯒꯤ